agi sing thakpiriba masung yonbiriba singda pizaba akhanaba khudol mema package drinking water gi liter kungi singi jar gi makhum gi mathakta mema thaba apikpa token nama yauriba adu segaiba yaudaba masing kun manga subada mema gi sing yonba dukan amada hekta pisilaga liter kungi singi jar ama lemna lobiyu योलेबा दुकान मपुनसु टोकन मसिंग कुन मंगा अदु इसिंग थिलकपा मेमगी एजेंट अमदा पीरगा दुकान गी लिटर कुन गी इसिंग गी जार अमा अमसुंग थकलिबा कस्टमर गी अमगा पुन्ना इसिंग गी जार अनि लेमना लबियु मेमा पैकेज ड्रिंकिंग वाटर असे मिनिस्ट्री ऑफ वाटर रिसोर्सेस सेंट्रल ग्राउंड वाटर बोर्ड गवर्नमेंट ऑफ इंडिया ना टेस्ट तौरबा मणिपुर गी अमता ngairaba पैकेज ड्रिंकिंग वाटर नि मेमगी इसिंग दी चिंगी नुंग मरक्तगी चेंथरकपा लैमखोंग तुरेलगी महिक मतंग चेंदबा असेंग इसिंगनी मेमगी इसिंग थकपना तोंगान तोंगान बलैना सिंग डायबिटीज कैंसर हार्ट नाबा बीबी न चिंगबदगी ngaktokpada चावना मतेंग पांगी इसिंग असि योनबदगी फंगलकपा सेंडोंग सिंगी चादा यांखै एस मेमा देवी मेमोरियल ट्रस्ट पीरगा मिमा नद्रबा मियोय सिंगी पेंशन कना लैजद्रबा लुखराबी तरादा चही खुदिंगी पीबा सेलगी तेंगबांग चही हुंफु हेलबी लुखराबी चामदा था खुदिंगी पीबा पेंशन अमसुंग मतमतंगी ओइबा लेबाकी अवाना सिंगा मतेंग पीरी मेमा पैकेज ड्रिंकिंग वाटर सुंगलिबा मशीन जर्मन टेक्नोलॉजी नि ख्वाइदगी नौना पुथोकचबा मेमा पैकेज ड्रिंकिंग वाटर थकपियु नोलुकचरीबी टीएस तंभामनी एलियस थोई देवी मैनेजर मेमा पैकेज ड्रिंकिंग वाटर कैसामपात लेमजम लेकाय हिंदुस्तान पेट्रोलियम कोऑपरेशन लिमिटेड गवर्नमेंट ऑफ इंडिया इंटरप्राइजेस की लुब्रिकेंट सिंह हौजी मणिपुर दा कंगलेपाक लुब्रिकेंट ना डिस्ट्रीब्यूटर ओइदुना कंगलेपाक मियामगी याइफनबगीदमक गाड़ी मखल खुदिंगी लुब्रिकेंट सिंह कूलेंट 2-3 व्हीलर इंजन ऑयल पैसेंजर कार्स पेट्रोल डीजल इंजन ऑयल हेवी ड्यूटी व्हीकल इंजन ऑयल ब्रेक ऑयल स्टीयरिंग ऑयल गियर ऑयल इंडस्ट्रियल ऑयल ट्रांसफॉर्मर ऑयल पंप सेट ऑयल बिटुमेन चिंबा हाई स्पीड लुब्रिकेंट सिंह सिजनरबदी अदोंगी गाड़ी की इंजन मपांगल पुंसी हिंगतहरी लुब्रिकेंट सिंह असि कंगलेपाक लुब्रिकेंट कांसीपुरदा हिंगबिगनी हिंदुस्तान पेट्रोलियम इम्पैक्ट टीवी लेप्तना संदोक्चरिबा पंथौगी पाउताक अमसुंग पंथौगी वाखलोन हाइरिबा थौरम असिबु मियेंग ताबिरबा ख्वाइ खिबिकना पंथौदा हंगतनिंगबा वाहंग खंगनिंगबा वाफम लेबिरगदी एकोइगी मोबाइल नंबर 8256994851 दा अदोमगी मिंग अमदि लेफम मयेक सेंग हापिरगा SMS की खुथांगदा यौहनबिरकपा यागनी Panthubi Housing Finance Company Limited na miyam da nungairaba pausel Credit Link Subsidy Scheme CLSS under Pradhan Mantri Awas Yojana PMAY Housing for All by 2022 haiba mission asiga loinana handakta 17 June 2015 da loans tawkraba scheme asigi makhada North Eastern Region of India ki ahanba IFC license holder oikraba amadi lisingani sumna taramanga gi December ki tang 19 da Ministry of Finance Government of India na recognition pirkraba Panthubi Housing Finance Company Limited PSFCL uripok Imphal na lamdam sida leiriba paka building oina yum sabidriba imung sing aduga saba loisindana leiriba yum sing loinana room extension repairing renovation chingba sing asigi damakta lupa lakh ani lising kun gi subsidy yauraba loan gi processing fee na chingba sing shooting laroidaba asuki mati kanaraba housing loan gi khudong chaba sing pijari hairiba loan sing asigi damakta sarkar gi thabak tobiba tobidaba kudingmakna thabirakpa yagani land owner adu hanadi housewife ki mingda leigadabani hairamba adu hojikti housewife natragana husband gi mingda leibada karisu akaiba leitre en akupa marul गिदमक ऑफिस अवार्ड अयुकी पुंग तरमाथोइदगी नुंगथेलगी पुंग अहुम फावगी मनुंगदा ऑफिस ता लाकपिदुना खंबिबे यागनी टर्म एंड कंडीशन अप्लाइड खंगनजरिबा टीएस हेमो सिंह चेयरमैन एंड मैनेजिंग डायरेक्टर पांथुबी हाउसिंग फाइनेंस कंपनी लिमिटेड PHFCL नियर फ्लाईओवर उरिपुक्तोरा ममलेका इम्फाल मणिपुर मियोय चा कयाना थजनरबा SRL डायग्नोस्टिक लिमिटेड रेफरेंस लैब तरानिथो हेना अमसुंग डायग्नोस्टिक सेंटर चनी अमदी कलेक्शन सेंटर लिसिंग अमदगी हेना लेजरी SRL डायग्नोस्टिक लिमिटेड हौजिक मणिपुर दा पद्मा डायग्नोस्टिक सेंटर न चलाइदुना मणिपुर दा चही मरीदगी मियाम की सेवा तौदुना लागली खुदोंग चाबा पिजरिबा सिंह अदुदी ब्लड टेस्ट अल्ट्रासाउंड एकोकार्डियोग्राफी EEG ECG ट्रेडमिल लंग फंक्शन टेस्ट पायरोमेट्री 24 आवर्स होल्डर ECG सरुगी डेंसिटोमेट्री चांगिंग नबगिदमक मणिपुर दा इहान हानबा ओइना डेक्सा स्कैनर इंस्टॉल तौबा ngamba डायग्नोस्टिक सेंटर असिना ओइरी इंटरनेशनल रेडियोलॉजिस्ट सिंगी मोद का लोइनना ब्रेस्ट कैंसर की लायोंग खंदोकनबा डिजिटल मेमोग्राफी सु इंस्टॉल तौजरे
डायग्नोस्टिक सेंटर असना मियामदा पुंग कुनमरी की सर्विस पीबगा लोइनना युमदगी टेस्ट सैंपल सिंग लौखटपगी खुदोंग चाबा पीरी सैंपल असिगी रिपोर्ट सु युमथोंग खुदिंगदा यौहन्नबगी खुदोंग चाबा सु पीरी लेंग ओटपा ngamdraba अनाबा सिंगिदमक पोर्टेबल एक्स-रे युमथोंग खुदिंगदा यौहन्नबगी खुदोंग चाबा पीजरी नुमिदांगी मतमदा रूटीन टेस्ट अमदी हेल्थ चेकअप की खुदोंग चाबा सु पीजरी डायग्नोस्टिक सेंटर असिदा लेरिबा स्टाफ खुदिंगमकना मियामगी सेबागीदमक लेजरी अदोमगी स्मार्टफोन दा ऑनलाइन रिपोर्ट डिलीवरी की SMS अलर्ट फंगबगी खुदोंचाबसु पिजरी माय SRL एप्लीकेशन सिजिनदुना अदोमना डिलीवरी रिपोर्ट सिंग डाउनलोड तौबा यारगनी ngasimak lengsin birau SRL Diagnostic Limited care of Padma Diagnostic Center Rims Road Lalambung Makhong मतमग चुनरबा महिरोय सिंबु मतिक चाबा मियोइबो ओइना सेमगतनबगी वासक अबगा लोइनना स्लोप लैंड पब्लिक स्कूल खोंगजोमगी थोंग लाउना हांगजेरे लारिक तंबगी ख्वाइदगी चुनरबा असंग चिंगी नापोमदा एकर 35 पाक चाउन संदोकलिबा मतमग चुनरबा इंफ्रास्ट्रक्चर सिग लेरबा स्कूलनी अवांग नोंपोक भारतता ख्वाइदगी चाउबा मदि फजरबा रेसिडेंशियल स्कूलनी इंटरनेशनल की थाकता स्कूल की बोर्डिंग लाइब्रेरी मल्टीपर्पज हॉल खुदिंगमक एजुकेशन टेक्नोलॉजी यावरबा स्कूल ने स्मार्ट बोर्ड हाइबदी डिजिटल बोर्ड अमदी ग्रीन बोर्ड क्लासरूम खुदिंगमक सिजनदुना ताकपी तंबीरिबा स्कूल ने मणिपुर अमदी भारत की महुत छिंदुना स्कूल सिगी छात्रसिंगना नेशनल अमदी इंटरनेशनल की थाकता साना खोनबगी लबदा मेडल कया पोरखरे अतियाबु मपुंग फान नैनब ngamnaba टेलीस्कोप मतिक चाबा साइंस की लैब सिंग लेरब स्कूल ने बोर्डिंग द लेब छात्र सिंगदा बैलेंस डाइट नाकना पिजा पिथक लिब स्कूल ने स्लोप लैंड पब्लिक स्कूल खोंगजोम ngasimak lengsin birau प्रिंसिपल कांटेक्ट तोबिउ फोन 9615965922 लेजरे पिकलिबा ngang singidama akhanarba fast phase gi tha manga chukna chathagadaba HRS Tuition Center Palace Compound near Andro Parking Class 5 to 8 की स्टैंडर्ड तमलिबा आंगांग सिंगना सब्जेक्ट खुदिंगी तोखाइना ट्यूशन चटपिगी अवाबा मायोक नररोय ट्यूशन सेंटर सिदा सब्जेक्ट खुदिंगमक की ओइना मणिपुर की ममिंग लेरबा प्राइवेट स्कूल सिंगदगी सीनियर सब्जेक्ट एक्सपर्ट सिंगना ताकपीगनी लोइना आंगांग सिंगबु प्रैक्टिकल कंप्यूटर क्लास फैसिलिटी सु पीजरी ट्यूशन सेंटर असि आंगांग सिंगबु अवांग एग्जाम सिंग लाइन थेंगनबा ngamnabagi damakta piklingaidagi makhong somnabagi pandamda lengkhapjabani क्लास अमदि स्टूडेंट कुंथ्रादगी हेना लौजरोय मांगजौना फॉर्म लौबी खरबा सिंगना थुबा मतमदा फॉर्म सबमिट तौबिनबा निंगसिंगजरी Dear parents and guardians, the school will reopen on the following day, date and time. Reporting time for the first day for preparatory, nursery and KG is 10 a.m. and school timing is 10 a.m. to 1 p.m. Reporting time for the first day for class 1 to 5 is 9 a.m. and school timing is 9 a.m. to 2 p.m. And reporting time for the first day for class 6 to 10 is 8 a.m. and school timing is 8 a.m. to 3 p.m. The school will reopen for the classes 6 to 10 at campus number 1 Uripok Bachaspati Laikai on February 16, Tuesday. For class 1 to 5, campus number 2 Nauremthong Kulim Laikai on 17 February, Wednesday. And for preparatory, nursery and KG, campus number 1 at Uripok Bachaspati Laikai on 18 February, Thursday. The management Heritage Convent. Nangi aigi mangla nung da max ki guarantee nungai bagi ithak ipom da max ki guarantee sangai phacha basana ba max ki guarantee max cement khakta top pa s ahum ge magul na yauraba madudi strength settings stability aduna angakpada thallaba maximum ki guarantee building phachaba sadaba maximum ki guarantee Ouch, I have lost
Masi karamba minungsina ngaktoksige aibu Maru Sheksindabasu yadaba mata ithanungda chena pulare Numit kung nawang na nanggi naktanong layna noktuna purali Nang shohing umi kukuding kaurang na hingbay hay nabido Maru ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯆꯅꯕ ꯕꯖꯥꯖ ꯑꯦꯌꯔꯂꯥꯏꯟꯁꯇ ꯁꯤꯟꯅꯕꯤꯗꯨꯅ ꯍꯤꯡꯕꯤꯌꯨ ꯃꯇꯝ ꯄꯨꯝꯕꯗ ꯍꯤꯡꯕꯤꯌꯨ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯅꯕ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 16ꯗꯒꯤ ꯇꯥꯡ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯄꯨꯡ 8:30 ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯌꯣꯒꯒꯤ ꯂꯥꯌꯦꯡ ꯑꯃꯗꯤ ꯃꯦꯗꯤꯇꯦꯁꯟꯒꯤ ꯀꯦꯝ ꯑꯃ ꯁ꯭ꯋꯥꯃꯤ ꯕꯕꯥ ꯔꯥꯝꯗꯦꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯆꯒꯅꯤ चिंगमी सिंह की मायोक असेंबली ने पास तौखिबा बिल अदु लाकदरबे असेंबली मीखलदा तंपाकी मियोय सिंहदगी वोट यामना फंगनबनी हाइना टीआर जिलियांगना मराल सिरली मणिपुर की अपुनबा सक्तमदा सिंगनरकलबदी लायोयगरे मियोयगरे थेंगनगनी हाइना हेंगांग असेंबली कॉन्स्टिट्यूएंसी की एमएलए एन बीरेन चेक्सल वाथमलकली Manipur Public Service Commission application kauba matamda any citizen Indian citizen haina yauriba adugi matangda MLAI ibo halbina nungnangba phongdokre Mayam kurum zariya dom yengbiru se Impact News ne Prime Time Manipuri News Bulletin dai khaidem jentazin hauji pungjasi fawgi marba pausing mayam da pizari Nagaland के Chief Minister T.R. Ziliang na Manipur के Chief Minister Okram Ibobi Singh na luchingba government na Chingmi Singh की मायोक्ता लेबा बिल अहुम पास तौखिबबु लाकदोरबा इलेक्शन दा तंपाकी मियोय सिंह ना सौगटपीनबा खक्तगिनी हाइना मराल सिरकली ngasi उखरुल की टांगखुल नागालोंग ग्राउंड दा पांगथोकपा नागा फुरुकी ख्वाइदगी चावबा कुमहै लुइंगाइनी कुमहै हौदोपगी थौरमदा वाफम असि फोंदोखिबनी हौदोपगी थौरम अदुदा जिलियांग ना मखा तारादुना हाई गवर्नमेंट ऑफ इंडिया मसुंग NSC and IM अनिगी मरक्ता फ्रेमवर्क एग्रीमेंट सही तौनखिबा असि नागा पॉलिटिकल स्ट्रगल की अनौबा जग अमा हौगदोरिबनी नागा अखोइगी टॉप टॉप सक्तम असि ngaktuna thamdrabadi achouba furup singna akhoi sakhang biroi haina phongdokhi Nagaland ki Chief Minister na luingaini kumhai pangthokfam hek yoropaga kumhai asiga mari leinana kumhai asigi monolith ki maikhum hangdokhi Naga furup ki mahi marong hunba haubada natana furup asigi culture sing uthokpagi maru oiba kumhai oiba luingaini thoram adu asengba mai lauduna haudokhi luingaini kumhai haudokpagi thoram adu da ishai nongmai amasung furup asigi thaina matamgi lal changlamdai gi jagoi su utkhi thorongi manungda Nagaland ki Chief Minister T.R. Ziliang na nat ki oiba potlam sing khudol tamduna ikai khumna utpaga loinana sandang amasu T.R. Ziliang da khudol tamki thoram adu da Nagaland ki Home Minister Y Patton Minister of Roads and Bridge Y Vihekho Su Manipur की MLA ahum Major General Isaiah Saw tongan tongan ba naga furup singh की ahal laman amasung naha singh na saruk yaki Why should Naga legislators in Manipur continue to support such government is a question lingering in my mind. It is unfortunate that some of our Naga leaders still prefer the comforts of the chair at the cost of Naga unity. It is the expressed desire of the Nagas to have integration of all contiguous Naga inhabited areas and live under one administrative dispensation. Let the respect tribal bodies of Nagaland, Manipur, Assam, and Arunachal Pradesh meet together and think of organizing a common Naga festival with appropriate name to show oneness of the Naga of this world. Luingaini kumhaina lakpada Manipur ki Governor V Sanmuganathan na miyam da maru oina Naga ichul inaw singda yaifa paugzel pirakli mahaki paugzel da hai Chauthok marang kaina puthokpa ngamnaba iswarda thongniduna chahi khudingi February ki tang 15 da kumhai asi pangthokli amadi thagadorba mahai marong sing adu yamna chathok marang kaiba pothok
oina puthokpa oirasanu hairi loinana kumhai asina lamdam asida leiriba mipum khudingmakta nungsi chanaba amadi nungayaifaba purakpa oirasanu haina phongdorokli Manipur Pradesh Congress Committee MPCC gi President Gaikhangamnasu kumhai asina lakpada miyamda maru oina naga ichulinau singda yafa paujel pirakli lamdam asida nungayaifaba ingna chikna nungsi chanana chahong ngahongna panba oirasanu haina mahakna pauselakli Manipur gi apunba saktam da singnaраklabadi lai oigera mi oigera thengnagani haina haingang assembly constituency gi MLA Nongthongbam Birena Jackselwa thamnakli wafamasi ngasi kunmathoi suba Nauria Pakhang Lakpa program coordinating committee na sinduna Kwakaithel akham laikai da laiba Nauria Pakhang Lakpa assembly constituency gi MLA RK Anand gi yumda pangthokhiba discussion on present issues and Kendra development haiba team da pangthokpa annual conference come get together gi thoramda MLA Birena phongdokhibani MLA Birena makha taraduna hai hauzik prajar miyam na tungi punsida kari oigani haiba wakolon amada lairi hauzik pangthokliba luingai ni festival da su Manipur gi chief minister invite tawbagi mahutta yumlom naba state Nagaland amadi Mizoram gi chief minister sing oina kauba haibasi laibak thibani Manipur gi chingmi singi security gi matang laklagadi yumlon naba state singna yengloi Manipur government na yengadabani haibasi aikhoina kawroidabani haiki Politician gi mathaudi leibak asida khundariba phurup singbu amaga nungsi chanana thamba ngamnaba hotnabani adubu hauzik leiriba fibam asi chinga khutka manadaba politician kharana thokhanbani haina maral sikhi chingi leaders singi marakta minister Funjithang Tonsingna handak pangthokhiba chingi chawkat thorangi thabak thadarakpa infrastructure sing Tamgi mioi singna matli haibasi aranbani loinana assembly da handak pass tawkiba bill ahum adusu anti tribal bill natti haibasi yamna thagat ingaini handak MPSC na lawgadaba exam gi polish sida mapan lamgi candidate thaba yahanba asi tabada angakpa phawi masigi policy asi chatnaragadi local candidate singda mangjaba yamna lakani haiki policy asigi mayokta thengnagani hainasu MLA Birena makhataki Imphal Dimapur Road asi lutpat yamna tauganba mafam oibana railway line lakpada Difu to Karongi project asi kakthatlaga ziri romda puraknaba matamadugi Prime Minister Manmohan Singh amadi Sonia Gandhi da Manipur gi Chief Minister Okram Ibobina haizabadagi chahi ani humasida Manipur da rail laklakani Purup amaga tension laina hannaba hotnariba politician Singh asi maru funkna muthatnaba hotnagadabani haiki Ching amasung tamgi marakta nungsinadana Manba Mari ama Lairiba si Chingda afaba leader ama Thorak Labadi Chahi amada Irai Laina Nungsinaba Purakani Haina Pongdoki. Manipur gi any Vaishno, any political party Vaishno, any government Vaishno, Laishu Vaishno. Manipur gi Praja gi interest ki wang mada aduga Manipur state miyam gi mayok ta tawraba Mado aigi ipa warsu aigi ima warsu kaina raga laiba ki namta koi lep na bai koi kar sem sarga lai lalhoba lairiba group suspension of operation da oiro amada oiro lairiba lalhoba singduna pamba candidate tu da moi thagale asengba prajana khallaga thagatpa mihut samagi manungda tara suna phangba wari aduna ni assembly da sarkar da policy ma program ma tawba matamda laibak si goiba punbagi oina yam clear oina satpa ngamdri se Masigi pot kar krak phari decision namal amda da so hang bataba decision namal lauram da so hang bataba punama punate khara Thoramadu da Nauria Pakhang Lakpa Assembly constituency gi MLA RK Anand phongdokhibada Manipur gi boundary asi aikhoi gi ipaipu singna ikheng marakta yakpirambani masi aikhoi na ngakfam thoi Manipur Prajar gi wa tabidaba emotion khangbidaba NSCN IM gumba lalholup amagi yenglaga Bangkok declaration da soi Taukibadagi Tokiba June Taraganipan gi Togdok Adu Matamdu da Center da Pankiba NDA government na Tokan Kibani Haibasi Aikoina Kauroitabani NSCN IMBU Pelhanaba policy da North East ki Naga inhabited area sing single administration amada Thamgani Haibasi government of India gi Kwaidagi Chauba political crime ni haiki Hauzik Center dagi Union Minister Singh Toine State asida lakpa asi mamang chahi gi August ahumda NSCN IM amadi Center government ka soi taunakiva framework agreement adugi diversion technique ni haina mahakna makhataki Manipur thugai ge hairiba NPF amadi Center da paliba BJP na lead tauriba government asiga alliance oiraga karamna Manipur State BJP na politics tauribano haiba adu Prajan miyam da paukhum pifam thoi haiki Fact encounter gi matang da RK Anana phongdokhibada hauzik CBI na thigatpa amadi case chatharibani na masida mara leiba mibu kupsinduna thamloi haina phongdokhi
चिंगदा बीजेपी का एनपीएफ का मरुप ओए शासन पाइमिनरी काउंसिल की दा तै म्याम दा मणिपुर थुगाई दिन हाइरिब दुगा मणिपुर कन्ने न सोगी मणिपुर स्टेट की यूनिट की बीजेपी दो क्याम सांग चबिने यादोनो सिने न तमजनिंग जे देयर आंसरेबल आंसर तौनिंगे मणिपुर की कोई शासन तौजब मतमदा खुद ठेकजलकपा मखुद कक पाइबसे कोई वारिब नाइबसे सिबै थमजरुंगे मणिपुर शासन पिगरे मणिपुर म्याम की दमकता चिंगबी तमी चिलनाव की दमदा कोई प्रोटेक्ट तौगरे हाइबसे कोई एज ए मेजॉरिटी कम्युनिटी ओइ नगसे कोई लाउथोकसरिब नागालैंड की मीना लागा मणिपुर दा लेरिबा तोंगान तोंगान मयाम संगी प्रोटेक्शन पिगरम नते अखोई मावी मी मयाम नग ममांग थोगिबा इरांग लेबा मतमदा नागालैंड पोट योंगे मतमदा चंगलकिदम दो कोई निंजम मतौ ताय खली फायरमन मयाइदा कैदेन पमन गिबदो कोई निंसिंग मिनबा चंगेन खली संजित मिहात का मरी लेना हेड कांस्टेबल हेरोजित की स्टेटमेंट लेख्रब फाउबा चेनब मियोय सिंगी मथक्ता करिगुंब एक्शन अमत्ता लौखत्तना तुमिन लेरिबसी मियामना यामना लाइबक थीबनी हाइन अलायंस फॉर ह्यूमन राइट्स मूवमेंट इन मणिपुर न थमलकली अलायंस असिना सिंधुना संजित मिहात याउना लमदमसिदा एक्स्ट्रा जुडिशियल किलिंग मरी लेना नम सिंधुना लेरिबा केस सिंगदा चेनब मियोय सिंग दंडी पिहनब पांदमदा थासिगी तांग तरगा तरेता खुराई लमलोंग बाजार द मियाम की ओइबा वाकत मिफम अमा फंगदौरी ngasi Manipur Press Club ta paumi sing unaba ma the Alliance for Human Rights Movement in Manipur gi coordinator W Anandana hai lamdamasi the extra judicial killing fact encounter amadi human rights violation ga mari leinana case kaya thokre amadi case kaya hauze fawba Supreme Court amadi CBI da namsinduna leiri case sing asibu mapung fana loishinba amadi chenaba mioi sing ain gi oiba chairak piba alliance na demand tawri haina Anandana Fungoki Loinana, Tasiki Anide Iboema Sanglen, the Pangtoki by Human Rights Defender Human Rights Organization Extrajudicial Killing of Mari Lainana, Senkiba JCG Apunba Alliance for Human Rights Movement in Manipurgi, Coordinator Taruk Khalle Amadi, RK Rajendra Buna, Advisor Oina Hable Haina Fungoki. Sasinaba Kamnabagi Tondo, Watok Mayam Sing, Adugami, Hakting Nano Kungong Ribu Sing, Sigi Matanga. Hena mayak siang na kunggang lekai kudimag chatuna hena wakal amuk taminaraba matungda amadi tungan ba miyamgi lekai na mihat sing asigi mayokta horok ihok kudimagta sawgana na bagidamagda alliance asine siam saduna leire Manipur Public Service Commission ki khutang da Manipur government na MCS MPS SDC SO yauna tongan ba fam khara launa ba thokpa notice da any Indian citizen haina yauriba asi Onthok Haudrabadi, Matamamada Manipur gi Laingak Sasanda, Manipuri Singi Fida, Lairak Haina, Oinam Assembly Constituency, MLA Dr. I. Ibohalbina, Fongtorli. Handak MPS in a logo the river, post Singasida, any citizen Haina, online the Tokluba Aduna, Atopa State Tagi, Mio Lishing Taraga Marihena, applied Toropadagi, Isu Asi Lakanbani, Asigumba, Atoba Isu Amala, Haliba, Manipurgi, MPS in a Tauriba Matau Asi, Karino Haina, Fongtorli. Atop state ki government na thabak lauba matamda compulsory oina lamdam adugi loan chatnabi amadi permanent residence oigadabani haibana chingba niyom kaya piduna notice thokli Manipur government na thokliba notice asida eligibility gi criteria si hongdok haudrabadi Manipur gi scheduled tribe OBC amadi general gi quota sing mangkhiduna sathi na issue amada lakpa yai hairi maramaduna eligibility criteria asi onthok pidri fawba hairibe exam asi government na pangthok tabana fagani haina mahangna fongdoroki Scheduled tribe ki lejariba kota manga ani mapandigi lakwa scheduled tribe na dum lawrani zenen kota manga ani OBC kota manga ani aduna masi lakwa sina maram moiduna ngasi gi matam khragi matungda Manipur gi lengak sasonda Manipuri machana thaudang logjarambado matam khragi matungda di masi gi train si sum chatharabadi Manipuri gi lebak sasonda Manipur macha gi phida leraroi mafam leraroi aduna yam sathiba issue ma da lakani sarkar na sumasi Sungsoi soidana khanda birakani haidana ai khanjai hojiki eligibility criteria si hongdokta batara baji parikha si tobidana ba aina ai sarkar ge phom tu thamjaningi India government ki Ministry of Tourism ki Sentang Makhada mega tourism project ki Makhada Imphal East district ki Manung Chanba Kaina Laifam Lane amadi Thawal district ki Manung Chanba Khongjong gi Kheba Chingda semgotliba tourist destination ki thabak thoram sing ngarang Chief Minister Okram Ibobina luchingba timamana chatuna hakthengna yengsinkre Ahan boina Imphal East district ki Andro Kendra ki Manung Chanba Kaina da chatuna mafam adu da semgot sagaliba mandap sing yengsinbaga loinana nauna mandir ama sagatnabagi thabak haudoki loinana Thawal district ki Manung Chanba Khongjong gi Kheba Ching amadi masigi akoibada semgot sagaliba adusu yengsinki panba yabadi Khongjong gi Kheba Sing da semgotliba tourism destination asi chahi asigi Khongjom de thoram nangnaba akanba mong da thabak paikhatlibani
Changangai Maning Laikai Dalaiba EPH Thrift and Credit Cooperative Society Limited ki staff singi deposit office kit term amadi condition ki matung inna Hangani Haina Society asigi Managing Director Chingtham Dharmendrana Fongdorokli Paumi Singa Unaba Amada Chingtham Dharmendrana Makha Taraduna Mahaki staff singda Atiba Wahi Wata Seasonai Haina Paugi Mifam Amada Maral Sirib Adu Yumpam Yaudamani Tabaktagi Tokraga staff singna Mangonda resignation amadi ID card Pishan Kiba Laite Haina Sengdorokli Office ki tam and condition gi matung ina thongkiba deposit adu matam chana refundable tawjagani aduga thabak tukpi karaba sinau sina toke hana khambia kanu sangbia kho nungsi chanana loina minasi thabak punna tawmina khisi songi deposit chu matam chana lokthokpiyu Union of Social Upliftment Kurai ki Unit Club Kunmanga ki mihut yang khaina saruk yadun ngasi pangtok ki batraga mapan suba General Body mifamna Thogdam Rohini Kumar bu President aduga Kumukcham Ronex Khabana General Secretary one khalle haina cherol amada khanglakli National Highway cham ga subna ani su oidiba Maitai Council More ki office ki mamang asi fatauti na thalle fatauti mayam asi council asi ki office ki mamang da leiba culvert ama akai toi thokibadagi thokpani hairi More Ward number Nipan dagi Thadrakpa Fatahauti Mayamasina office asigi nak yata laiba miyam da akai pire. Council asigi President Mayang Langbam Thoiba Singna Fongdorakpada Hariba Lambi asi state amadi national gi maru oiba mioi singna More tamna lakpa matamda seasonaribani laklama VIP singna su Lambi asigi oidiba fibam asida nungaitaba Fongdoklamki hairi. State asigi lifeline oiriba National Highway chamag sumnani Imphal More Lambigi Tengnopal Police Station gi manakta chatliba National Highway Lambigi meter kulmuk asi phibam yamna fattaba mongda leire nongju tha lakpadadi lambi asi ningkai khiba yabagi phibam da leire haina mafam asigi mioi singna nongnang ba fongdorkli maramaduna nongju tha laktringai gi matamda lambi asi athuba matamda semjenbina ba Maitai Council More gi President Mayang Lambam Thoiba Singna State Government ki pukning chingsilakli Hojik Moregi amadi Manipur lifeline wariba Tenopal gi mayada laiba lambi si yamna khudong thire haiba lambi si Manipur sarkarna ati matam da puling chingni da sendi da taragadi nongju thai orpa haiba lambi si ni khai ragani lambi si ni khai ba matam da hojik laiba tampaka moregi si hoigala makki samnararoi matam adu da morede laiba parja sin si anga ko khongna wagani maramaduna Manipur sarkarna Mari lain apa department itu tahu ke hari malam biasa tu matam seminar itu kita mungkin Manipur Sarkar kita punya cici. Department for the Welfare of Minorities and Other Backward Classes, Government of Manipur and Other Backward Classes, oiba mioi singi multidisciplinary grant ki matang da lakiba February ki tang taraganipan. Fawgi manung da course kharada committee ki member oiningba sing application thazin naba MOBC ki director na thadrokwa cherol amada khanglakli akupa marol gidamak scheme officer NGO director of minorities and other backward classes Manipur dagi khangba yagani haina cherol asina makhatari Uripok Nupi Apun Balup Unalgi members singna Uripok Tondon Sana High School Muthatlaga Ramakrishna Mission School Saba Yaroi Haiduna Ramakrishna Mission School gi signboard segaiduna mai thadokre Thogdo si ngarang numidang wairam pung mga tarakpa matamda Uripok Tondon Sana High School da thokibani Unalgi members sing aduna school campus adu da thetliba Ramakrishna Mission School gi signboard adu thudektuna segairaba matung mai thadoki Dharma amada yumpham oiraga chalaiba Ramakrishna Mission Private School pushilakliba asi Kanglaipa Communist Party Joint Committee na akanba mongda yaningde haina lup asigi President Thauba Luwangna thadorokpa cherol amana khangalakli Manipur government na chalaijaba school sing muthalaga Ramakrishna Mission Private School pusilaknaba thaurang paikhatpa haukhrabasu Manipur miyamna amadi civil organization singna ihau hau Duna thingnaba hotnadaba si KCP MJ Shina angakpa fawi hairi karingubunga ngasidagi tharga numitraga mangani gi manungda miyam gi akanba ihau hogduna Ramakrishna Mission Private School lingnaba thorang tawriba si thingnaba hotnadrabadi school asi sanaba hotnabada Manipur government na leibak ki khallaga ngasidagi tharga numit traga mangani gi manungda khongpham adu handoktrabadi generiba minister anigi yum Quarter Education Department ka mari leinaba office thabak
Education Department ki office sing ki makok thongba sing loinana Ram Krishna Mission Private School ga mari leinaba lamdam sida paikhatliba thabak mafam na chingba mafam sing asida public curfew thamgani loinana curfew si thugairakpa singda langi chaitheng pibagi thabak chatharakani haina cherol asina makha taraduna chekselwa thamlakli matang soisida break amalawjage Manipuram di malangi tongan tongan ba ipau singa loinana ekoi break ti gam thun hanjarake impact news pamit yeng ta adunai view 이름도 마시기 한 보이는 부톡자바 상하이 플라스틱 스토리지 땡 시즌너비 양신나바 보람 야우드바 LLDP 이네사자바 상하이 땡 시즌너비 상비기다바 사이즈ingdi 200, 300, 500, 750, 1000, 1500 अमशुं 2000 लिटरनि चही तरागी गारंटीगा लोइनाना हेनबा मखल खुदिंगी अपांबा मचुसिंग फंबिगनि खुरुमजरी सीजम मणिपुर एम्बुलेंस सर्विस अदोंगी कमदों मतेंग पांगसीगे मानो नुंतगी चारिब मरु मरांग याव चिंजाकसिंग सियंगु मसिन हक्चांगी पांगल अमदि लिवर सोहन बतनतना पुक नाबा एसिडिटी चाब तुमदबन चिंबा क्या नारखिया इमाना पिरक हक्चांग ngakthoknaba hidak lairisibi lipset namanaba singa nungtiri party sanga chadrabadi sukya magyadabra adumna khangdra male masina puknaba thinbagi awaba thohanba yai लिपसब नुंतगी चाबना एसिडिटी चाब तुमदबा खोंग हाबा यादबा फली अदुगा चाकसु लामले liver bu farabadi punsisu super hit oire Politin asigi makhata pau singaloina na break matungda mayambo mukan ha taram nokchari Mohandas saina mingthonba Manipuri lol da handokpa wari lairik ama phongkhre lairik asing asi DN College ki Deaf Literature Center da Manipur Literacy Society na sinduna pangthokpa achamba thoram amada phongdokhibani Mohandas hariba lairik asi RK Mobina Sahitya Academy Award phangkhraba aphawba saireng warengi aiba Uday Prakash na Hindi lol da iba Mohandas hariba lairik adudagi Manipuri lol da handoktuna phongbani Mohandas hariba lairik asi Englishing aninga supna mapanda Majhar Kamran nasu film oina puthokraba warini ngasigi lairik phongbugi thoramadu da sahitya ga mari leinaba lairik singbu pamjaba miyoi kayana saruk yakhi Dalit Sahitya National Conference Englishing ani taraga taruk ngasi Manipur Press Club ta pangthokre loinana chahi asigi thoidok hendokna singthaningai oiraba Dalit worker amadi scholar kaya da Dr. B.R. Ambedkar National Award yanthokre social work literature art and culture agriculture industry human rights amadi theater gi lamda thoidok hendokpa singthaningai oiba thabak tawba lamda masigi miyoi humputra ga manga da Dalit Sahitya Academy Manipur India gi khuthang da award sing asi Lok Sabha gi MP Dr. T.H. Mainana yanthoki ngasigi thoramadu ga mari leinana iputhau wari lirage isusa kauba lairik ama women's and crime in Manipur gi thagi oiba chefong su phongki Dalit Sahitya Academy gi National Secretary Y Mahendra Kumar na lamdam asida lairiba tola taraba miyoi singna India government apiriba khudong chaba sing asi masak khangna lauduna henna faba punsi road ama ohenna ba hotna ba matam oire haina phongdoki Manipur leribsi tolat taraba khoi mayam ama leribsi khitang khoi encourage oina na ba improve oina na ba khoi na hak khara mayam degi mullaga khoi na lawraga ohanjani musi la ai khoi gi demand mayam ama leijaraga su pirak drise mun mam sangya ba adoi ai khoi na demand si tawdring gi di phangro adoi khoi sapu ma sangya ba sapu ji chap mana ba khoi dalit samaj na enkhalerga si piga dabni si tawgadamni chahi tara tara gi ni khoi na reservation gi pot piri si jo adubu chahi tara se kayarak hogre chahi angkai hu hogramne adum namsalatam masi bureaucrat sing arigi samaj gi tholei ba khoi gi elected person sing ma khoi na su khanbi ba se wat pagi ne ba Manipuri Sahitya Parishad Assam gi Nagaon District Committee gi wasak lobugi thorom ngasi Assam gi hozai gi parishad sanglen da pangthokre thoramadu da parishad asigi hana president from Pairamba Usam
Kunjo Biharina mahaki matamda miyamna mapung fana mating pangbibagidamag nungaiba phongdoki parishad asigi tongan ba famgidamak wasak laukraba miyoi singna Manipuri lol sahitya amadi chanabibu yokhatnaba angamba thakta hotnagani haina phongdoknaki. Sagolban Assembly Constituency ki MLA RK Imo Singna Constituency sigi Sagolban Mutum Laikai Lairembi Lampakta Saba Community Hall ama sangakre. Community Hall asi MLA sigi Local Area Development Fund amasung Manipur Development Society ki sentang makhada sabani. Community Hall sangabagi thoramatuda Sagolban Mutum Laikai ki Development Committee ki members sing amasung Laikai adugi miyamna saruyaki. Khundrakpam Kendragi Chingkhuda Laiba Cosmopolitan High School gi nauna saba kilometer ahungi building Manipur Legislative Assembly gi Speaker T.S. Lokeshwar Singh na sangaduna mahiroi Singh da khusinakre Thoramatuda Chief Secretary O Nabakishore Singh Education is ke Director and Praveen Singh Su Saruyaki. Awanching the Great Escape haina mingthon ba angang singi sanafam yawbo laikolam angasi sangaduna miyamda khudol tamkre Imphal West District ki Fightinga da leiba laikol asi Parliamentary Secretary M Prithviraj Singh amasung MLA O Landhoni Devi anina hangdoki laikol asi laikhidraba Rajkumar Sanayai amasung Ningthemcha Ongbi Brazamani Devi gi machamasu Singna semgat sagalakibani lawpari kuntraga taruk lom chawba laikol asi Englishing aniga subna mari dagi semgat sagatpa haurakibani laikol asi changba matamda miyoi amamamda subnatagi lupa kuntra khaktamok lawgadori mafam asida angang singna sanabada children park ama restaurant hi tongnabagi khudong chabasu leibaga loidana mafam asida picnic sinduna pothanabagi khudong chabasing phanghangadori ngasigi laikol sangabagi thoramatuda Manipur government ki civil amasung police ki makok thongba official sing amasung tongan ba miyoi kayana saruyaki. City Galleria haina mingthonba shopping complex amang asi Mantripukri da hangdokre Thoramasida Kairao Assembly Constituency gi MLA Karam Thamarjit na complex asi bumiyam da khusinaki MLA na phongdokhibada complex asida hangliba Verita Furniture na lairaba singi yenglaga ahongba mamalda furniture items sing fanghangani loina na complex asigi family restaurant illusion fine dining na hygienic oiba chana thaknaba sing miyam da fanghangani haiki. Hana chana ramana kuna order tawgraga marakta mu yengba chatpa matha mu chatpa kaima soiram ba juyawba paisa effort to busu ngamda busu yawba habis tu kitang filter tawnaba ready stock thamme harga kudong chapina bani koi Manipur de su ugi pothok furniture je patani di suba patana kano to puthok pudi ngamba dubu moje khar seasonal oiba order phangagane hek suba phangdane hek tokpa adungba workers haigadra handicraft to haigadra masagi haithoi sing job kambu ju yokhot piraga stock sing adu local product ju side by side promotion toksangin pandamda hangbadungba very tough furniture ni. Ngasi Valentine Day numirasida Lifesavers Manipur Department of IHBT RIMS State Blood Transfusion Council Manipur Lions Club of Imphal Greater Amadi Suba Hospital and Assistant Reproductive Center Kombi Rai Kaitel RIMS South Gate Imphal na punna khusamnaduna pukning thawatningai oiraba voluntary blood donation ki amam pangthokre RIMS abdi Jenims animakta pangthokiba e dan tawbugi thoramadada tongan bumiyoi yangkai henba nasar uyaki haina cherolamada khangalali. Kudeng Thabi check post Traganithoi Suba Sam Rifles na achat awok sing check tawbada van amadagi miyoi amana purakpa yamlaba drug kaya fagat pangamle hairi faraba miyoi adudi Muhammad Abdul Sukur More wat number manga dagini hairi miyoi sidagi lupa lakh ahum henbagi WY tablet sing fakhibani faraba miyoi adi More police station da sinakre haina PRO na thadrokpa cherolamada khanglali Hojing Asinomagi Sanabagi Powder Imphal East District Football Association as Sinduna Chatarakpa Grassroots Football Coaching Program among Asiloshin Kre. Mamang Chahi September Gitang Kuntaretagi Kumalampak Artificial Turf Ground da Taruk Chukna Chatarakpa Football Coaching Program Asida Chahi Taruktagi Mapal Dagi Tara Amasung Tara Mathoi Dagi Taraga Nithoi forward the labor Nupi Macha Taraga Humdoi Madi Nupamacha Chamaga Humpu Tarukna Saryaki. Chayolamagi Manung the Tungan ba Numit Ahum the Pang Tokiba Coaching Asida TH Tomba AFC license holder. L. Sanjit, S.H. Sarat, Muhammad Chauba, W. Siamjai, Amasung, Jimmy Haidiba, grassroots leader coach Sing Asina Takpi, Tambibagi Taudang Loki. Iram the Masigi Masana Sibu Pamjaba, Masak Naiba, Miyoi Kayana Ngasi Loshin Kiba football coaching program Asida Sarya Kiba, Pick Liba Sanaroi Sing Aduda certificate Sing Kudol Tamki. Grassroots program je akhoi fiwa gi nomon da season arga to apply ngastane akhoi season ari program jinge maside da
ꯒꯥꯔꯖꯤꯌꯥꯟꯒꯤ ꯁꯄꯣꯔꯠ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯒꯥꯔꯖꯤꯌꯥꯟꯒꯤ ꯁꯄꯣꯔꯠ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯒꯤ ꯁꯦꯟꯅꯕꯤꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯝ ꯇꯥꯏꯃꯤꯡ ꯄꯟꯆꯨꯋꯦꯂꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯁꯤꯗ ꯇꯝꯃꯤꯕ ꯑꯩꯈꯣꯏ ꯕꯦꯁꯤꯛ ꯇꯦꯛꯅꯤꯛ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯈ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯒꯤ ꯄꯥꯟꯗꯝꯁꯤꯗ ꯅꯤꯡꯊꯤꯖꯅ ꯉꯝꯅꯅꯕ ꯍꯣꯠꯅꯕꯅꯤ अहानबा स्टेट लेवल सौबाम बाबू सिंह मेमोरियल 7-a-side मेंस ओपन फुटबॉल टूर्नामेंट की ngasi अहानबा सानकिबा लीग मैच अमदा नियो संजेनबमना कोइरेंgai FC बु पांजल तरुक अमदा माइथिबा पीबा ngamkre अनिसुबा लीग मैच अदुदना UDT CCSL हेंगांगना CCGM कशामपाटपु पांजल मंगा अनिदा माइथिबा पीकिबा लोइनन टूर्नामेंट असि ngasi सानकिबा अहुम सुबा लीग मैच अदुदना पुथिबा यूनाइटेड ना KYFC खुराइबु पांजल अहुम अनिदा माइथिबा पीबा ngamkibani ग्राउंड डेवलपमेंट कमिटी मोइरांग कंपू साजेब तिनसेट रोड सिंधुना कमिटी सिगी सानबुंग चथरकलिबा फुटबॉल टूर्नामेंट असिदा फुटबॉल क्लब तारागा तरुकना थोय हेन तानरी हयेंग टूर्नामेंट असिगी मखा ताबा लीग मैच अहुम सानरगनी FC Lamlai amadi STPA sector ani taruk suba Lamlai Kendra Village Wise Men's Open 7-a-side Chalo Cup football tournament ki quarter final changkre Chalo Youth Union Club na Sinduna Club asigi sanabung da chatharak liba tournament asigi ngasi sanakiba ahum suba pre quarter final da FC Lamlai amadi FC Telo anina apiba matamda panjel amamam chanaduna match adu draw oikibadagi penalty kaunabada FC Lamlai na FC Telo bu पांजल तरुक मंगादा माइथिबा पीखिबनी मरी सुबा प्री क्वार्टर फाइनल दना STPA सेक्टाना PYLA सेक्टा बु पांजल मरी अमदा माइथिबा पीबा ngamkibani टीम कुनिपा न सरुक यादुना चथरकलिबा टूर्नामेंट असगी हयेंग सानगदबा मंगा सुबा प्री क्वार्टर फाइनल द NFA नोंग ग्रैंड अमदी YYC यौबुंगा तरुक सुबा क्वार्टर फाइनल दना नियो संजेनबम अमसुंग YPS लमलाई अनिना लब्बा तंगनरगनी अहानबा यूथ इंटीग्रेशन क्लब कशाम थोंग मनिंग लॉन्ग जंप लैकाई अंडर 21 for men's aside football tournament UE यूनाम लैकाई माई पाकरे हाइरी टूर्नामेंट असगी ngasi सानकिबा अमता ngairaba लीग मैच अमदा UE यूनाम लैकाई की सानरोय हेम्बना पांजल अनि अदुगा हेरोजिना पांजल अमगा चंसिंदुना UKCCL ओइनाबु पांजल अहुम सिनोदा माइथिबा पीबा ngamkibani क्लब असिना सिंधुना चथरकलिबा टूर्नामेंट असगी हयेंग अहानबा अमदी अनि सुबा क्वार्टर फाइनल मैच सिंग सानरगनी हाइना टूर्नामेंट की कन्वेनर न थादरकवा चेरोल मदा खंगलली अहानबा लॉन्ग जंप जुगेश्वर निंगसिंग केंद्र कांग टूर्नामेंट लाकलिबा तांग तरागा मंगादगी लाइनिंग थौ सनामही कांगसंग वांगोइदा पांगथोकलगनी हाइना मणिपुर कांग एसोसिएशन की चेरोल मदा खंगलली साइक्लोन थांगमिबन अनिशुबा इलाइट क्रिकेट टूर्नामेंट की चैंपियन ओइख्रेंग असि मणिपुर क्रिकेट एसोसिएशन सिंधुना लुवांग संबम द लेबा लुवांग पोपो क्रिकेट ग्राउंड द सानखिबा फाइनल मैच अदुदा साइक्लोन थांगमिबन टॉस ngamduna बैटिंग हाना सानखिबा द अपीबो ओवर कुंट्राग मंगा द विकेट मापन तुरगा रन चामगा तरागनी थोय लौखिबनी मसिगी पाउकुमदना अनि सुबा बैटिंग सानखिबा टिडिम रोड एथलेटिक यूनियन क्वाकाइथेलना अपीबो ओवर कुंट्राग मंगा यौदना ओवर कुंट्राग निथोय द बॉल मरीदा विकेट तरा मक तुरगा सुपनगी रन मरफु मंगा खक लौदुना मैच असि रन कुनगा तरेता माइथिगिबनी चैंपियन ओइख्रबा साइक्लोन थांगमिबन रिटायर्ड MCSW भक्तराज की अपोकपा लैखिद्रबा W प्रहदागी मिंगदा पीबा ट्रॉफीगा लोइनना लुपा लिसिंग तरागी मंगा अदुगा रनर्स अप ताहौरबा टिडिम रोड एथलेटिक यूनियन क्वाकाइथेल ना डोनर असिमकी मनाउनुपा लैखिद्रबा W रामानंदगी मिंगदा ट्रॉफीगा लोइनना लुपा लिसिंग तरा फंगबा ngamkibani ngasi loisinkiba tournament adu Manipur Cricket Association amadi Manipur Veteran Cricket Association gi thau puriba mioi kayana makok mathang ta khraba team singda mana mathum sing khusinaki अरुबदा बुलेटिन से हेडलाइंस अमहना मयामदा थमजगे चिंगमी सिंगे मायोक्ते असेंबली न पास तौकिबा बिल अंदु लाकदोरिबा असेंबली मिखल द तंपाकी मियोय सिंगदगी वोट यामना फंगनबनि हाइना टीआर जिलियांग न मराल सिरकली मणिपुर की अपुनबा सक्तम द सिंगनरकलबदी लाई ओइगरा मियोगरे थेंगनगनि हाइना हेंगांग असेंबली कॉन्स्टिट्यूएंसी की MLA N बिरेन चेक्सल वाथबलली अमसुंग मणिपुर पब्लिक सर्विस कमीशन एप्लीकेशन कौबु मतम द एनी इंडियन सिटीजन हाइना यावरिबा दुगी मतांग द MLA आई इबोहल बिना नुंगांग फोंदोखरे
Finance Company Limited na miyam da nuwairaba pausel. Credit Link Subsidy Scheme CLSS under Pradhan Mantri Awas Yojana PMAY Housing for All by 2022 haiba mission asiga loinana handakta 17 June 2015 da loans tawkraba scheme asigi makhada North Eastern Region of India ki ahanba IFC license holder oikraba amadi lisingani sumna taramanga gi December ki tang 19 da Ministry of Finance Government of India na recognition pirkraba Panthuibi Housing Finance Company Limited PSFCL Uripok Imphal na lamdam sida leiriba paka building oina yum sabidriba imungsing aduga saba loisindana leiriba yumsing loinana room extension repairing renovation na chingbasing asigidamakta lupa lakh ani lising kun gi subsidy yauraba loan gi processing fee na chingbasing shooting laroidaba asuki mati kanaraba housing loan gi khudong chabasing pijari hairiba loan sing asigidamakta sarkar gi thabak tobidaba khudingmakna thabirakpa yagani land owner adu hanadi housewife ki mingda leigadabani hairamba adu hojikti housewife natragana husband gi mingda leibada karisu akaiba leitre en akupa marul gi damak office hour da ayuki pung 13 tagi nungthil gi pung 3 faw gi manungda office da lakpiduna khambiba yagani term and condition applied khanganjariba TS Hemo Singh chairman and managing director Panthuibi Housing Finance Company Limited PHFCL near flyover Uripok Toram Mamlaika Imphal Manipur. Honda Anova car showroom asida Honda gi car makhal sing suna leizare stylish sedan thaucha da amadi performance Guinness World Record chaliba Honda Amaze petrol dana liter amana kilometer 19 thauba yaraba diesel dana liter amada kilometer 15 ga 10.9 thauba yaraba car ni mathangda 4th generation Honda all new city manung chawba automatic AC oiba pedal shift amadi cruise control advanced integrated audio oiba adugumba Honda gi car ni car asisu diesel amasung petrol animakta fangani showroom asida leizare Honda Mobilio RS mi tare tongba yaraba makhal khudimakta sizinaba yaraba multi utility vehicle touch screen audio visual amasung navigation system yaraba Honda gi akhanaba car makhal amani family pulap tongduna koiba chatminaba yaraba Honda Mobilio ni car asisu petrol amasung diesel animakta fangbigani ngasi malengsin biraksi ghari airport road ta nauna hangdokchaba Sangai Honda gi ano car makhasing suna fangbigani Sangai Honda Ghari Airport Road Imphal Masi karamba minungsina ngathok sige aibu maru shiksinda basu yadava mata ithanungda chena pulare numit kumna wangna nangi nakta nonglaina noktuna purali nang so hingumi kukhuding khaurangna hingbai haina bido maru ai khoi ngak thok sanaba baza se line ta sinabi du hingbi matam pumbu de hingbi kari so wa balita